अहमद यमना मरुई अपडेट खरा थमजगे उखरुल डिस्ट्रिक्ट की टीएम का सोम लंबीदा नागा अनि हाट की बगी मयोक्ता यूएनसी न कौखिबा टोटल शटडाउन मनुंग चना सेनापति डिस्ट्रिक्ट की टी खुलेन त नागा अमदी कुकी अनि गी मरकता हौजिक साउना मुकनबा थोकले सिक्योरिटी फोर्स की माइकैदगी कंट्रोल तौनबा कन्न होनरी कांगपोकपी संगौ बुंगदा यूएनसी की शटडाउन तौबा वॉलंटियर्स का पुलिस का उंखटनखरे वांगजिंग ता सीएम खेमचान लाकपा थिंगबा यारोय हाइने वांगजिंग मैरापाई बि लुपना प्रोटेस्ट उखरे ngasi संगागनी तौरंबा वीडियो ऑफिस सखंगदबा सिंगना मै थादोकलमले हाइरी सीएम खेमचान एनआईए दा सिनकीबा केस पुदक तो लोइसलु हाइबदी ओइथोकलोय मियामदा चाउना अवा पीगदबा सिगी येंगलगा शटडाउन की खोंजंग तोकपीरो उखरुल दा एम्बुश तौदुना मिचम अनि हाटखिबगा मरी लेना नागा ताबा लमदा अकनबा शटडाउन हौखरे सेनापति दा मरम सादना लाकपा गरी थुगाइखरे ngarang numidang video office wangjing de duty tawjaba BDF ama hairok lomdagi lakpa mopna yosaina kanbade yamna thina sokle hairi Kuki natana topana oiroi Joy Kumar Tronglaubi mihan amadi TM ka somkhul gi mihan anima kuki khulai paiba group singna chathaki banatana atopa kananasu chatharambagi oithokpa leite investigation khongjel yangna tawhogdragadi huranba matungda mairing ba haiba wafam adu tagani haina NPP Charlai gi president Yumnam Joy Kumar na phongdoragli Tronglaubi amad TM ka somkhul gi mihan asegi matangda miyamna pamnariba si thawdo oduda chenariba miyoi sing adu Faduna cherak pibani palibalenga asina case asibu NIA da sinaduna investigation tawhongani haina paikhalagli bakongthang asi yamna fai adubu investigation asi kadai fauba mangam sana jangsin bangam gadoribano haiba asini NIA da sinakrabani haiduna tumina leithokpadi chumloi tai interval khudingi investigation asi kadai fauba khumang sausillige haiduna yengsinba ama mathau tai ex gratia compensation piba haibasidi hanadagi chanaraklaba procedure amani maduda mantikna duna leithokpagi mahuta lenga asine investigation lomda oina mai onsilhobana hena kanagani haina khali Tronglaubi gi miyata sijinnakiba RPG hariba khulai asimi amana hekta sijinna haigedaba khulai nati hiram asida train expertise oiba miyoi natana khulai asi operate tawba lugani manam asina Tronglaubi gi thawdo asi Yamna well plan oiba expert kharana tawkhibani haibasi madi mayek senglaba wafamni nakalamuramda TM kasom khulda chithakiba ambush adu Kuki militant singna tawba natte NACN faction muscle gi cross firing da sibani haina Kuki CSO kharana aranba propaganda sandok pathengnare masi maksu yumfam yaudaba wafam amani NACN faction muscle kapnaba oiragadi makhoi muscle gi marakta aso apan amadi henna yaugani lambida lakpa micham da onsenduna nongmai kaploi soft tawbangamdana lairiba case ani ase yamna thuna soft tawbada Kuki furufta gi deputy CM so oiriba nemcha khivgen gi achoba thaudang lai haina mangna makha tana phongdokhi Nayumda santhi haijilura haina BJP gi MLA na police ta ki hankre Madhya Pradesh ki Pichore district ki BJP gi MLA Pritam Lodina police officer amada nayumda santhi pik thana haijilura haina kian khangalakpadagi chawna wathok oire MLA Pritam gi wafam ase numi kharani gi mamangda ma ki machanupa na thauba gari na Karirada miyoi manga thomlamlaba matungda Kariragi sub-divisional officer of police SDOP Ayus Jagha na logi matungin action lokhalakpadagi phongdorakpani hairi MLA Pritam Lodina haikibada police officer ama oiraga SDOP Ayus Jagha na political gi oiba wafam kaya ngangliba silaibak thibani numitaraga mangani gi manungda masamangna sengdoraktrabadi Ayus Jagha ki yumda santipik thana haijingani ichanupa na Karirada miyoi khara garida soklami hariba thawdo asi accident ni miyoi thawoina tawba natte accident haibasidi accident ni ichanupa su police ki investigation da cooperate tawri haiki nungsina banupaga lairambagi damak mabung ahumna machan nupi fuduna hatkre Uttar Pradesh ki Maharashtra Gancha da nupa ahumna chahi taraga mapan surabi machan nupi bu nungsina banupaga laiminarami haibagi damak fuduna hatkre hairi thawdo asi haukiba sagol se numiki numidang da thokibani mabung ahumgi marakta amana numidang Hanjilakpada machanupi adu mahakanusinaba nupaga laiminaramba thengnakhibani masigi matungda atopa mabung ani kauduna makoi ahumna machanupi amasung mahakanusinaba nupa adubuka amada solon senuna thamlaga makoi hum changlaktuna yochai sijinaduna sathina phuchaiki phuba aduda sathina sokpadagi nupi asi laikanaba ngamdana mafam adumaktada sikhibani mahakanusinaba nupa adudi soklabasu mafam adudagi nanthoktura chenthoraki adubu mabung ahum aduna tanaraklaga mayumaya da furaga siri haidun langthoklambani Machanupi gi hakchang adu gari da haptuna mafam amada puraga potloiki crime asi siri haiduna hundoklamba nupa adu hospital da admit tawraba matungda haidorakpadagi khangba ngamkhibani Modina sangaga daba refinery mai chakre Prime Minister Narendra Modi na hayeng sangaga daba Rajasthan gi Balotra district ki Paspadara sagatpa refinery amang asi mai chakre mai edu refinery asigi crude
Distillation Unit CDO Section da hurakibani firefighters singna refinery aduda changsinuna mai muthanaba honaki adubu mai adu chawna sakibana maram oraga muthanaba honabada matam changkibana refinery asigi CDO Section da chawna amanga ta thokre Pau asi lauba matam faugi oinadi mai chakpadagi thaudo aduda aso apan yawgi pau laikide adubu refinery asi hayeng PM Modi na sangana ba thorang ningai da kamdauna mai chaglakibano haibadu thijinna ba khongthang lokhatkibaga loinana mafam ase da security ki section thorang lokhatkre refinery asi lupa crore humputara mapan hena changna sakibani RTI ki khutang da hangba wahangi pau khumpirak tabaloi shankaragi manung da governor gi secretariat su yawre Raj Bhavan Kauringai da MSU ga kumza 1994 da mitop khandokpa amasung halan kibagi yana che khuyek pina kibagi wahang sing pa kumpirak trai haujingna lok bhavan haiduna khangnarwa governor gi secretariat ta hangba wahangi pa kumpirak tabadagi first appellate authority the first appeal file tawkre Laibasigi Parliamena Union amasung state lengak singna pangthokpa miyamgi thabak thoram sing manung mapan fauna uhanbaga loinina public office singna mathau ningthina amasung chumna pangthokhanabagi pandamna semkiba Right to Information Act 2005 ki tongan ba section singi makada hangba wahang singi pau kumpirak taba amasung PBU haijaba document sing pirak taba Manipur lenga kiloisang khara yaurakpadagi Manipur Information Commission yauna wakan narakpa singi manungda Lok Bhavan gi Governor Secretariat su yaurakpagi fibam da laire adungai kumza 1994 da Raj Bhavan haina khangnaringai gi Governor Secretariat ta matam adugi All Manipur Student Union MSU gi President Mohilal Chief Secretary KK Chethi amasung Governor gi Advisor amadi atai official singna witness oiduna maherilu asiga lenga khagi marakta Manipur da laiba mitop sing wasak khangdokpa amasung makhoi bu masagi maramda halan khinabagi matangda khuyek pinakiba yana che amagi matangda Lok Bhavan da mari leinaba wahang khara hangbaga loinana yana che adugi mari leinaba document sing PBU haijarubada piraktre wang sing asi hangduna mari leinaba document sing PBU haina Right to Information Act 2005 ki mari leinaba section na piba yabagi matungina RTI application ama uripok ningthau khongjam laikai de laiba ningthau khongjam Rajesh Thanil na applicant oidina March 16 2026 ta file tawkibani RTI application ase Governor Secretariat ki State Public Information Officer SPIO na address tawkibani RTI application ase Lok Bhavan gi Governor Secretariat na numit asimaktada receipt number 8345 ki makada lausil hauki haidi RTI ki matungina hangliba wangsing amasung PU hariba document sing asi application asi file tawrakpadagi receive tawa numitagi paraga numit 30 nigi manungda applicant asida yohangadabani hari ek asigi mari leinaba section na wafam asi phongdoklabasu Governor Secretariat ki maikaidagi pifam thokpa paukhum document sing piraktabadagi ngasi applicant asina Governor Secretariat ki First Appellate Authority FAA da RTI Act 2005 ki section 19(1) gi matungina first appeal file tawkhre hari Ngasigi first appeal ngasima Governor Secretariat na receipt number 8556 ki makada receive tawkhre hari applicant asina Governor Secretariat da PBU hariba document sing di kumja 1994 da matam adugi Manipur lenga ki Chief Secretary na luchingba mi singa MSUga gi marakta foreigner issue gi matangda khuyek pina khiba agreement adugi certified copy na kalani gi mi singna pangthokhiba mifam adugi mind sing file noting natraga Governor Secretariat laiba official communication sing PBU haijakhibani loinana yana che adu khuyek pina bada saruk yakhiba official sing maming matha amasung makhoi gi pham singsu khangan biu haibaga loinana agreement adugi matungina Governor Secretariat na Manipur lengak ta thabak do onthokna ba khangan khiba thabak thoram sing Manipur lenga na lokhatpa thabak sing na chingba khangan biu haijakhibani applicant asigi maikai degi karigumba information sing document sing asi mari laina ba atopa loisang natraga authority amagi makuta lairabaso RTI Act 2005 ki section 63 gi makada mari lainari ba loisang adugi public information officer da transfer tawbiu haiba wafam so haijakhibani hairi ek asigi makada wahang sing asi hangbaga loinana khuyek pinakhiba yana che adugi mari leinaba document sing piu haibada ngarang fawbada piraktabadagi ngasi applicant asina Governor Secretariat asigi First Appellate Authority da ahanba appeal file tawkhibani hairi Jammu and Kashmir bus lokhada onthabada mioi kunga mathoi Sire humpu sokle Jammu and Kashmir gi Udhampur da bus ama lokhada onthabada mioi kunga mathoi Sire amasung atopa humpuna sathina sokle hairi thodo du ngase pung 10 rom tabada Udhampur gi Kargot Khungangda bus asi na lambida mamai leiba yaudabadagi lambidagi nanthaduna lokhada onthakhibani thodok hek thokhibaga mafam adugi khunja singna angamba chingmai aduda kumthaduna mi kanmagi thabak chathaki khonglai thuna police amasung emergency personnel singsu yausilaktuna mi kanmagi mathakta mateng pangki
ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ 25 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯁꯣꯛꯂꯕ ꯃꯤꯑꯣꯏ 60 ꯑꯗꯨ ꯑꯅꯛꯄꯗ ꯂꯩꯕ JMC ꯖꯝꯃꯨ ꯐꯣꯔ ꯁ꯭ꯄꯦꯁꯤꯌꯦꯂꯥꯏꯖ ꯇ꯭ꯔꯤꯠꯃꯦꯟꯗ ꯂꯥꯌꯦꯡ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ PM ꯃꯣꯗꯤ ꯑꯃꯁꯨꯡ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ CM ꯑꯣꯃꯔ ꯑꯕꯗꯨꯜꯂꯥꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯣꯗꯤꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯨꯄꯥ ꯂꯥꯈ 2,2ꯒꯤ ꯑꯦꯛꯁ-ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯔꯒꯅꯤ ꯑꯃꯁꯨꯡ ꯁꯣꯛꯂꯕꯁꯤꯡꯅ ꯂꯨꯄꯥ 50,000 ꯒꯤ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫